Aeroplane gi chaka da tongduna Afghan nupa macha ama Delhi yaorak. Masa gi chahi tarahumdoi khakta ngairibat Northern Afghanistan ge Kunduz city dagi nupa macha aduna Kabul airport ke restricted area da khangning bana heman badagi asoi shweda thidana Kabul dagi Delhi tamna pairakadaba KAM air flight RQ4401 ge landing gear ge central compartment da tuminna tongkhatuna pung ani ge journey da Indira Gandhi International Airport Jali da thunglakibane Landing Tauraba Matung Mahakna Akoibada Koichat Chatuna Laibadake, Manakta Security Singna Urakpadake Mahakpo CISF Singna Terminian Ahumda Puraktuna Wahang Pahang Tauraba Matung, Mahakpo Mahakna Tonglakliba Plan Aduda Amuk Yauhan Kiduna, Kabul da Halhanke, Kabul Authority na Plan Adukubna Jack Tobada, Mahakna Lotuna Tonglam Liba Jaga Aduda Angangwa Machugi Speaker Macha Amakak Tainake, Madubo Jack Tobada Kaishu Toidokpa Oiram Dabadake, Sef Oire Haina Konatang da Lautoke.